ꯆꯥꯎꯔꯕ ꯆꯥꯛꯁꯪ ꯑꯗꯨꯗ ꯃꯁꯨ ꯃꯕꯦꯟ ꯃꯌꯥꯝꯗꯨ ꯐꯨꯡꯒꯥ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯂꯣꯏꯔꯛꯄ ꯉꯥꯏꯔꯤ꯫ ꯆꯥꯛ ꯉꯥꯏꯕꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯆꯦꯜ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯨꯕ ꯃꯁꯨꯈꯩꯗꯣ ꯎꯏꯕꯅ ꯂꯣꯏꯔꯦ꯫ ꯃꯇꯧꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯆꯥꯎꯕꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯨꯝꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯃꯁꯨ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏ ꯊꯣꯏꯕ, ꯏꯁꯨ ꯊꯣꯏꯕꯧ, ꯅꯨꯃꯤꯠ ꯇꯥꯔꯛꯄꯗ ꯉꯥꯏꯔꯤ, ꯀꯔꯤꯅꯣ ꯃꯤ ꯅꯃꯤꯠꯇꯨꯕꯨ ꯄꯥꯡꯕ ꯉꯝꯗ꯭ꯔꯕꯗꯤ? ꯑꯩꯍꯥꯛꯅ ꯍꯥꯏꯕꯗꯤ ꯇꯥꯗꯦ, ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯑꯣ ꯍꯥꯏꯕꯗꯤ ꯅꯪ ꯇꯥꯗꯦꯅꯦ꯫ ꯊꯣꯏꯕ ꯃꯕꯣꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ, ꯑꯗꯨꯗꯤ ꯕꯣꯕꯣꯛ, ꯇꯨꯝꯅꯤꯡꯕ ꯐꯅꯕ ꯕꯣꯕꯣꯛꯅ ꯋꯥꯔꯤ ꯂꯤꯕꯤꯌꯣ, ꯕꯣꯕꯣꯛꯅ ꯂꯤꯕ ꯋꯥꯔꯤ ꯇꯥꯅꯤꯡꯉꯦꯕ꯫ ꯏꯁꯨꯕꯨ ꯇꯥꯅꯤꯡꯕ꯭ꯔꯣ? ꯇꯥꯅꯤꯡꯉꯤ ꯕꯣꯕꯣꯛ꯫ ꯑꯗꯨꯗꯤ ꯕꯣꯕꯣꯛ ꯂꯤꯕꯤꯔꯒꯦ, ꯃꯨꯟꯅ ꯇꯥꯔꯣꯀꯣ, ꯇꯨꯝꯈꯤꯕꯗꯤ ꯌꯥꯔꯣꯏꯀꯣ ꯏꯁꯨ ꯊꯣꯏꯕ꯫ ꯇꯨꯝꯃꯣꯏꯌꯦ ꯕꯣꯕꯣꯛ꯫ ꯑꯗꯨꯗꯤ ꯃꯨꯟꯅ ꯇꯥꯔꯣꯀꯣ ꯏꯁꯨ ꯊꯣꯏꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯃꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯆꯥ ꯑꯗꯨꯕꯨ ꯆꯥꯎꯅꯕ ꯋꯥꯅ ꯌꯣꯛꯏ꯫ ꯑꯁꯨꯝ ꯃꯇꯝꯅ ꯍꯧꯈꯤꯕꯅ ꯄꯥꯈꯪ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤꯗꯣ꯫ ꯃꯜꯂꯕ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯇꯧꯐꯝ ꯈꯪꯗ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯃꯪꯕ ꯌꯥꯕ ꯃꯪꯃꯤꯟꯅꯔꯒ ꯂꯩꯔꯕꯒꯤ ꯇꯨꯡꯗꯗꯤꯅꯦ, ꯆꯥꯎꯔꯦꯜ ꯑꯗꯣ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤꯗꯣ꯫ ꯏꯃꯥ, ꯅꯍꯥꯛꯅ ꯅꯆꯥ ꯑꯩꯒꯤꯗꯃꯛꯇ ꯋꯥꯅ ꯍꯣꯠꯅꯕꯗꯣ ꯅꯆꯥ ꯑꯩꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯅꯦ ꯍꯥꯏꯗꯨꯅ ꯐꯥꯗꯨꯅ ꯌꯨꯝꯁꯤꯗ ꯊꯝꯕꯗꯣ ꯊꯝꯕꯤꯔꯅꯨ꯫ ꯅꯆꯥ ꯑꯩꯁꯨ ꯆꯥꯎꯔꯦ, ꯑꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ꯫ ꯊꯔꯤꯛ ꯃꯆꯥꯒꯤ ꯋꯥꯍꯩꯗ ꯃꯆꯥꯗ ꯅꯨꯡꯉꯥꯏꯇꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯒꯤ ꯀꯔꯤꯅ ꯅꯤꯡꯊꯨꯡꯗ꯭ꯔꯦ? ꯉꯁꯤ ꯏꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯃꯥ ꯑꯩꯅ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯨꯕꯅ ꯏꯆꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥꯗ ꯋꯥꯔꯧꯔꯤꯕ꯭ꯔꯥ? ꯋꯥꯔꯧꯕꯒꯤ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯏꯃꯥ, ꯅꯆꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯏꯃꯥ ꯅꯍꯥꯛꯅ ꯋꯥꯕꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯅꯆꯥ ꯊꯕꯛ ꯁꯨꯕ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯒꯦ꯫ ꯃꯆꯥꯒꯤ ꯋꯥꯍꯩꯗ ꯊꯔꯤꯛ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯣꯜꯂꯛꯄ ꯑꯣꯏꯕꯅ ꯃꯆꯥꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯐꯕ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯇꯞꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯐꯨꯝꯖꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯏꯃꯥꯁꯨ ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯒꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯆꯥꯎꯔꯦꯜ, ꯏꯆꯥꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯧꯔꯤꯕꯁꯦ ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯌꯨꯝ ꯑꯁꯤ ꯏꯍꯥꯡ ꯍꯥꯡꯍꯧꯕ ꯇꯥꯔꯤ, ꯏꯆꯤꯛ ꯆꯤꯛꯂꯅꯤ꯫ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯈꯨꯅꯨ ꯈꯣꯡꯕꯗꯧꯅ ꯈꯣꯡꯗꯨꯅ ꯂꯩꯍꯧꯔꯅꯤꯗꯣ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯆꯥꯎꯔꯦꯜ ꯃꯃꯥꯗ ꯅꯣꯛꯐꯦꯠ ꯇꯧꯖ ꯃꯃꯥꯒꯤ ꯃꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯖꯩ꯫ ꯃꯇꯝ ꯈꯔꯒꯤ ꯆꯠꯄꯅꯤꯗ ꯏꯃꯥ, ꯄꯨꯟꯁꯤꯒꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯈꯔ ꯏꯃꯥ ꯅꯇꯣꯝꯗ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯂꯩꯔꯝꯃꯨ꯫ ꯏꯃꯥꯅ ꯌꯥꯔꯕꯅꯤꯅ ꯑꯩ ꯏꯇꯥꯎ ꯆꯥꯎꯕꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯅ ꯍꯥꯏꯔꯨꯒꯦ꯫ ꯃꯆꯥꯒꯤ ꯋꯥꯍꯩꯗ ꯊꯔꯤꯛꯁꯨ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯆꯥꯎꯕ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ꯫ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯇꯥꯎꯕꯨ ꯀꯧꯖꯩ꯫ ꯍꯣ ꯏꯇꯥꯎ ꯆꯥꯎꯕ! ꯀꯧꯈꯤꯕꯗꯨ ꯇꯥꯔꯕꯗ ꯏꯃꯨꯡꯗꯒꯤ ꯆꯥꯎꯕ ꯑꯗꯨ ꯃꯣꯃꯣꯟ ꯇꯧꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯏꯇꯥꯎꯅ ꯁꯨꯝ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯤꯕ꯫ ꯂꯥꯛꯑꯣ, ꯃꯥꯡꯒꯣꯜ ꯀꯥꯈꯠꯂꯛꯑꯣ꯫ ꯆꯥꯎꯔꯦꯜ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯊꯥꯔꯛꯂꯤꯕ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯊꯩ꯫ ꯆꯥꯎꯕ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯩ ꯇꯥꯟꯅꯁꯤꯒꯦ ꯆꯥꯎꯔꯦꯜ, ꯁꯨꯝ ꯀꯣꯏꯊꯣꯔꯛꯏꯕ꯭ꯔꯣ? ꯅꯠꯇꯦ ꯏꯇꯥꯎ, ꯑꯩꯅ ꯂꯥꯛꯏꯕꯁꯤ ꯅꯍꯥꯛꯀ ꯑꯔꯨꯕ ꯋꯥꯔꯤ ꯑꯝꯇ ꯇꯥꯟꯅꯒꯦꯗꯅ ꯂꯥꯛꯏꯕꯅꯤ꯫ ꯏꯇꯥꯎꯒ ꯇꯥꯟꯅꯗ꯭ꯔꯕꯗꯤ ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯍꯦꯛꯇ ꯍꯥꯏꯌꯨ ꯏꯇꯥꯎ, ꯀꯩ ꯃꯇꯥꯡꯅꯣ? ꯏꯃꯥꯁꯨ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯄꯁꯤꯗ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛ ꯁꯨꯝ ꯍꯣꯠꯅꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫
ꯑꯗꯨꯅ ꯑꯩ ꯁꯦꯜ ꯇꯥꯟꯕ ꯆꯠꯅꯤꯡꯉꯤ꯫ ꯁꯦꯜ ꯊꯣꯛꯅꯕ ꯍꯤꯔꯝ ꯑꯃꯇ ꯍꯥꯏꯔꯛꯎꯕ꯫ ꯍꯥꯏꯔꯛꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯆꯥꯎꯕ ꯃꯇꯥꯎ ꯆꯥꯎꯔꯦꯜꯅ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯈꯟꯖꯥꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯁꯦꯜ ꯊꯣꯛꯅꯕ ꯍꯥꯏꯕ? ꯂꯩꯔꯦ ꯏꯇꯥꯎ꯫ ꯏꯇꯥꯎ ꯆꯥꯎꯔꯦꯜ, ꯂꯩꯔꯦꯍꯦ, ꯍꯤꯔꯝ ꯑꯃ ꯂꯩꯔꯦ꯫ ꯀꯩꯅꯣ? ꯍꯥꯏꯌꯨ ꯏꯇꯥꯎ꯫ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯕꯗꯤ ꯁꯦꯜꯗꯤ ꯌꯥꯝ ꯐꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯁꯦ ꯃꯤ ꯀꯌꯥ ꯆꯠꯅꯔꯝꯗꯦ꯫ ꯆꯠꯈꯤꯕ ꯃꯤꯗꯣ ꯍꯜꯂꯛꯇꯦ ꯍꯥꯏꯅꯩ꯫ ꯆꯥꯎꯕꯒꯤ ꯋꯥꯍꯩꯗ ꯆꯥꯎꯔꯦꯜ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯉꯛꯆꯥꯟꯅꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯆꯥꯎꯔꯦꯜꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯇꯥꯎꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯣ ꯍꯤꯡꯆꯥꯂꯣꯛ ꯍꯥꯏꯅ ꯀꯧꯏ꯫ ꯂꯣꯛ ꯑꯁꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯌꯥꯝꯅ ꯐꯖꯕ ꯃꯃꯜ ꯌꯥꯝꯕ ꯎꯔꯦꯜ ꯎꯖꯥꯎ ꯑꯆꯧꯕ ꯑꯃ ꯍꯧꯔꯝꯃꯤ꯫ ꯎꯖꯥꯎ ꯑꯁꯤ ꯈꯥꯏꯗꯨꯅ ꯏꯇꯥꯎꯅ ꯌꯨꯝꯗ ꯄꯨꯔꯛꯂꯕꯗꯤ ꯏꯇꯥꯎ, ꯅꯪꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ꯫ ꯂꯩꯇꯕꯒꯤ ꯃꯌꯥꯏꯅ ꯆꯥꯎꯔꯦꯜ ꯃꯕꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯦ, ꯃꯗꯨꯗꯤ ꯍꯤꯡꯆꯥꯂꯣꯛ ꯑꯁꯤꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯅ ꯁꯨꯝꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯏꯇꯥꯎ ꯆꯥꯎꯕ, ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯂꯨꯔꯒꯦ꯫ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯗ ꯀꯔꯤ ꯀꯔꯤ ꯄꯣꯠ ꯆꯩꯗꯤ ꯄꯨꯕ ꯃꯊꯧ ꯇꯥꯏ? ꯏꯇꯥꯎ, ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯏꯇꯥꯎꯕꯨ ꯁꯤꯔꯁꯨ ꯍꯥꯏꯅ ꯊꯥꯗꯣꯛꯄ ꯅꯠꯇꯦ꯫ ꯏꯇꯥꯎꯒꯤ ꯑꯋꯥꯕꯗꯨ ꯎꯕꯗ ꯍꯥꯏꯖꯕꯅꯤꯀꯣ꯫ ꯏꯇꯥꯎꯅ ꯆꯠꯀꯦꯅ ꯈꯜꯂꯕꯗꯤ ꯋꯥ ꯈꯔ ꯍꯥꯏꯖꯒꯦ꯫ ꯍꯥꯏꯕꯤꯌꯨ ꯏꯇꯥꯎ, ꯑꯩ ꯁꯣꯏꯗꯅ ꯆꯠꯀꯦ꯫ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯕꯗꯤ ꯏꯇꯥꯎ, ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯁꯥꯡꯕ ꯑꯃ, ꯊꯧꯔꯤ ꯑꯁꯤꯗ ꯏꯇꯥꯎꯅ ꯌꯥꯟꯕ ꯂꯣꯏꯔꯕ ꯎ ꯑꯗꯣ ꯄꯨꯟꯅꯕꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄꯤ꯫ ꯑꯗꯨꯅ ꯏꯇꯥꯎ, ꯏꯁꯤꯡ ꯁꯣꯏꯗꯅ ꯈꯧꯔꯥꯡꯒꯅꯤ꯫ ꯑꯗꯨꯅ ꯏꯁꯤꯡ ꯄꯨꯟ ꯃꯆꯥ ꯑꯃ ꯍꯥꯞꯆꯤꯟꯕꯤꯈꯣ, ꯑꯗꯨꯒ ꯊꯥꯡ ꯑꯆꯧꯕ ꯑꯊꯧꯕ 2-3 ꯑꯃꯒ꯫ ꯆꯥꯎꯔꯦꯜ ꯃꯇꯥꯎ ꯆꯥꯎꯕꯅ ꯍꯥꯏꯔꯛꯏꯕ ꯋꯥꯐꯝ ꯄꯨꯝꯕ ꯌꯥꯝ ꯃꯨꯟꯅ ꯇꯥꯏ, ꯑꯗꯨꯒ ꯈꯪꯉꯅꯤ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯅꯣꯝꯃꯗꯨꯅ ꯁꯨꯝꯅ ꯍꯥꯏ꯫ ꯐꯔꯦ ꯑꯗꯨꯗꯤ, ꯏꯇꯥꯎꯅꯁꯨ ꯑꯩꯒꯤ ꯐꯒꯗꯕ ꯀꯌꯥ ꯑꯃ ꯅꯥꯈꯩ ꯁꯦꯡꯅ ꯇꯥꯛꯄꯤꯔꯦ꯫ ꯑꯗꯨꯅ ꯑꯩ ꯍꯜꯂꯒꯦ꯫ ꯅꯇꯥꯎ ꯍꯤꯡꯆꯥꯂꯣꯛ ꯁꯣꯏꯗꯅ ꯆꯠꯀꯅꯤ꯫ ꯅꯇꯥꯎ ꯃꯥꯏ ꯄꯥꯛꯂꯛꯄ ꯑꯣꯏꯖꯔꯛꯀꯦ꯫ ꯑꯁꯨꯝ ꯇꯧꯔꯗꯨꯅ ꯆꯥꯎꯔꯦꯜ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯇꯔꯥ ꯆꯥꯛ ꯁꯤꯟꯗꯃꯤꯟꯅꯔꯤ ꯃꯃꯥ ꯃꯆꯥꯗꯨ꯫ ꯇꯟꯖꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯃꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ, ꯅꯆꯥ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯗꯤ? ꯊꯔꯤꯛ ꯃꯆꯥꯒꯤ ꯋꯥꯍꯩꯗ ꯈꯪꯍꯧꯗꯦ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯔꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯈꯤꯕ꯫ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏ꯫ ꯅꯨꯡꯁꯤꯗ ꯏꯆꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗꯤ꯫ ꯆꯥꯎꯔꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯩꯒꯤ ꯃꯇꯦꯡ ꯇꯧꯒꯦ ꯈꯜꯂꯛꯂꯦ꯫ ꯅꯄꯥ ꯑꯗꯨꯗ ꯂꯩꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯃꯣꯏꯀꯣ꯫ ꯐꯔꯦ, ꯏꯆꯥꯅ ꯆꯠꯀꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯅ ꯀꯔꯥꯏꯗꯅꯣ? ꯆꯥꯎꯔꯦꯜ ꯇꯞꯅ, ꯏꯃꯥ, ꯅꯆꯥ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯑꯇꯩ ꯅꯠꯇꯦ, ꯍꯤꯡꯆꯥꯂꯣꯛ ꯍꯥꯏꯕꯗꯨꯗꯅꯤ꯫ ꯀꯔꯤ? ꯍꯤꯡꯆꯥꯂꯣꯛ ꯍꯥꯏꯕ? ꯄꯥꯈꯠꯅ ꯍꯥꯏꯔꯛꯄꯅꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯅ꯫ ꯑꯗꯨꯒ ꯑꯃꯨꯛ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯃꯈꯥ ꯇꯥꯏ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯃꯐꯝ ꯑꯗꯨꯗꯗꯤ ꯆꯠꯀꯦ ꯍꯥꯏꯒꯅꯨꯕꯥ꯫ ꯅꯪꯕꯨ ꯄꯣꯛꯄ ꯄꯟꯊꯧꯁꯨ ꯏꯆꯥꯅ ꯁꯟ ꯁꯥꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯗꯣ꯫ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯑꯔꯣꯏꯕ ꯌꯥꯍꯤꯞꯁꯨ ꯇꯥꯟꯈꯤꯗꯣ꯫ ꯑꯗꯨꯅ ꯏꯃꯥꯒꯤ ꯆꯥꯎꯔꯦꯜ, ꯅꯪ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯅꯨꯀꯣ꯫ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯀꯦ ꯍꯥꯏꯌꯨꯕ꯫ ꯏꯆꯥꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯂꯩꯇꯥꯐꯝ ꯈꯪꯉꯔꯣꯏ꯫ ꯏꯃꯥ, ꯀꯩꯒꯤꯅꯣ ꯍꯤꯡꯆꯥꯂꯣꯛ ꯑꯁꯤꯗ ꯆꯠꯀꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ? ꯃꯐꯝ ꯑꯗꯨꯗ ꯐꯖꯕ ꯎꯔꯦꯜ ꯎꯖꯥꯎ ꯍꯧꯋꯦ ꯍꯥꯏ꯫ ꯆꯥꯎꯔꯦꯜ, ꯃꯐꯝ ꯑꯗꯨꯗ ꯐꯖꯕ ꯑꯆꯧꯕ ꯎꯔꯦꯜ ꯎꯖꯥꯎ ꯍꯧꯕꯒꯨꯝ ꯍꯤꯡꯆꯥꯂꯣꯛ ꯑꯗꯨꯗ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕ ꯀꯌꯥ ꯑꯃ ꯂꯩꯅꯤꯍꯦ꯫ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯕ ꯃꯤꯑꯣꯏꯗꯨ ꯍꯜꯂꯛꯇꯦ꯫ ꯑꯗꯨꯅ ꯅꯪꯁꯨ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯅ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯌꯥꯗꯦꯀꯣ꯫ ꯃꯃꯥꯒꯤ ꯋꯥꯗ ꯈꯨꯝꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯃꯥ ꯃꯄꯥꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯕꯨꯕꯣꯛ, ꯆꯥꯎꯔꯦꯜꯗꯨ ꯇꯨꯃꯤꯟꯅ ꯆꯠꯇꯣꯏꯔꯣ? ꯃꯥꯁꯨ ꯍꯤꯡꯆꯥꯕꯅ ꯆꯥꯗꯨꯅ ꯁꯤꯗꯣꯏꯔꯣ? ꯋꯥꯔꯤ ꯃꯔꯛ ꯊꯠꯇꯨꯅ ꯃꯁꯨ ꯅꯨꯄꯥꯗꯨꯅ ꯍꯪꯉꯛꯄꯅꯤ꯫ ꯃꯁꯨ ꯑꯗꯨꯒꯤ ꯋꯥꯍꯪꯗ ꯆꯥꯎꯕꯤ ꯅꯣꯡꯃꯤ ꯇꯧꯗꯨꯅ, ꯆꯥꯔꯣꯏꯌꯦ, ꯃꯍꯥꯛꯇꯤ ꯍꯤꯡꯆꯥꯕꯅ꯫ ꯑꯗꯣ ꯕꯨꯕꯣꯛꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ?
ꯇꯣꯛꯂꯤꯁꯤꯗ ꯍꯌꯦꯡ ꯑꯃꯨꯛ ꯃꯈꯥ ꯂꯤꯕꯤꯔꯒꯦ ꯕꯣꯕꯣꯛ ꯋꯥꯔꯦꯕ ꯏꯁꯨ ꯊꯣꯏꯕ ꯇꯜꯂꯦ ꯀꯩꯁꯨ ꯃꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯋꯥꯔꯤ ꯃꯈꯥ ꯂꯤꯌꯨ ꯕꯣꯕꯣꯛ ꯋꯥꯔꯤ ꯃꯈꯥ ꯂꯤꯕꯤꯌꯣꯕ ꯃꯁꯨꯒꯤ ꯃꯇꯧꯗ ꯆꯥꯎꯕꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯑꯃꯗꯤ ꯆꯥꯛꯁꯨ ꯂꯣꯏꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯇꯞꯅ ꯋꯥꯔꯤ ꯃꯈꯥꯗꯨ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ ꯆꯥꯎꯔꯦꯜꯗꯣ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯌꯥꯝꯅ ꯃꯨꯟꯅ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩ ꯀꯔꯝꯅ ꯏꯃꯥꯗ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯏꯃꯥꯒꯤ ꯊꯧꯖꯥꯜ ꯌꯥꯎꯗꯅ ꯃꯆꯥ ꯑꯩꯍꯥꯛꯅ ꯃꯥꯏ ꯄꯥꯛꯄ ꯍꯧꯅꯗꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯏꯃꯥꯗ ꯅꯤꯡꯊꯤꯅ ꯍꯥꯏꯗꯨꯅ ꯑꯩ ꯁꯣꯏꯗꯅ ꯍꯤꯡꯆꯥꯂꯣꯛꯇ ꯆꯠꯀꯅꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯃ ꯂꯣꯏꯗꯨꯅ ꯀꯣꯔꯧ ꯃꯍꯥꯛꯁꯨ ꯊꯣꯔꯛꯂꯤ ꯊꯔꯤꯛ ꯁꯨꯃꯥꯡ ꯑꯗꯨꯗ ꯋꯥꯏ ꯑꯗꯨ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ ꯆꯥꯎꯔꯦꯜ ꯋꯥꯏ ꯇꯩꯔꯤꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯏꯃꯥ ꯅꯆꯥ ꯀꯩꯁꯨ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯣꯏ ꯏꯃꯥꯒꯤ ꯊꯧꯖꯥꯜ ꯐꯪꯉꯕꯗ ꯑꯗꯨꯅ ꯏꯃꯥꯅ ꯅꯆꯥꯅ ꯆꯠꯀꯦ ꯍꯥꯏꯔꯤꯕꯁꯦ ꯍꯔꯥꯎꯅ ꯌꯥꯕꯤꯌꯨꯕ ꯊꯔꯤꯛ ꯋꯥꯏ ꯇꯩꯔꯝꯕ ꯑꯗꯨ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯂꯦꯞꯍꯜꯂꯦ ꯑꯗꯨꯒ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯗꯤ ꯃꯆꯥꯕꯨꯁꯨ ꯍꯔꯥꯎꯅ ꯆꯠꯂꯨꯔꯣ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯒꯤ ꯀꯨꯝꯍꯩꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯃꯆꯥꯒꯤ ꯑꯅꯤꯡꯕ ꯑꯁꯤꯗꯗꯤ ꯊꯨꯡꯍꯜꯂꯒꯦ ꯈꯟꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ ꯏꯆꯥꯅ ꯑꯗꯨꯛ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯆꯥꯂꯣꯛꯇ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯕꯅꯤꯅ ꯆꯠꯂꯨꯔꯣ ꯃꯥꯏ ꯄꯥꯛꯇꯨꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯎ ꯏꯃꯥꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯏꯆꯥꯗ ꯊꯧꯖꯥꯜ ꯄꯤꯕꯤꯔꯕꯅꯤ ꯃꯃꯥꯒꯤ ꯋꯥꯍꯩꯗ ꯍꯔꯥꯎꯕꯅ ꯃꯇꯣꯝ ꯂꯣꯝꯂꯦ ꯆꯥꯎꯔꯦꯜ ꯄ꯭ꯔꯞ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯄꯣꯠꯆꯩ ꯄꯨꯒꯗꯕ ꯄꯨꯝꯕ ꯑꯗꯨ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯤ ꯃꯆꯥꯅ ꯍꯥꯞꯆꯤꯜꯂꯤꯕꯗꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯊꯔꯤꯛ ꯅꯍꯥꯟꯋꯥꯏ ꯃꯄꯨꯔꯣꯏꯕꯅ ꯍꯤꯡꯆꯥꯂꯣꯛꯇ ꯆꯠꯈꯤꯕ ꯑꯗꯨꯒ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯦꯠꯅꯔꯤꯕ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜ ꯃꯆꯥꯗ ꯁꯨꯝꯅ ꯍꯪꯉꯤ ꯏꯆꯥꯅ ꯍꯥꯞꯂꯤꯕ ꯄꯣꯠꯆꯩ ꯑꯗꯨꯕꯨ ꯀꯔꯤ ꯀꯔꯤꯅꯣꯅꯦ ꯅꯪꯒꯤ ꯄꯥꯕ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯍꯤꯡꯆꯥꯂꯣꯛ ꯆꯠꯄ ꯃꯇꯝꯗ ꯉꯁꯤ ꯏꯆꯥꯅ ꯄꯨꯔꯤꯕ ꯑꯗꯨꯝꯅ ꯑꯃꯠꯇ ꯄꯨꯈꯤꯗꯦ ꯍꯥꯏꯌꯨ ꯀꯔꯤ ꯃꯔꯝ ꯂꯩ ꯏꯕꯨꯡꯉꯣ ꯄꯣꯠꯆꯩ ꯄꯨꯝꯕ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯗꯨꯅ ꯆꯥꯎꯔꯦꯜ ꯃꯃꯥꯅ ꯍꯪꯉꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤ ꯏꯃꯥ ꯑꯩꯅ ꯍꯥꯞꯂꯤꯕꯁꯦ ꯑꯇꯩ ꯅꯠꯇꯦ ꯏꯁꯤꯡ ꯊꯛꯅꯕ ꯄꯨꯟ ꯃꯆꯥ ꯑꯃꯗꯤ ꯂꯝꯁꯥꯡ ꯆꯠꯄ ꯍꯥꯏꯁꯤꯗꯤ ꯏꯃꯥ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅꯤ ꯑꯗꯨꯒ ꯊꯧꯔꯤ ꯑꯁꯤꯅ ꯍꯌꯦꯡ ꯍꯤꯡꯆꯥꯂꯣꯛꯇꯒꯤ ꯌꯥꯜꯂꯛꯄ ꯎꯖꯥꯎ ꯑꯗꯨꯕꯨ ꯄꯨꯟꯅꯕ ꯊꯥꯡ ꯑꯁꯤꯅ ꯈꯥꯏꯗꯣꯛꯇꯨꯅ ꯄꯨꯔꯛꯅꯕꯅꯤ ꯑꯗꯨꯒ ꯑꯃꯁꯤꯅ ꯏꯃꯥꯅ ꯍꯧꯈꯤꯕ ꯇꯜ ꯑꯗꯨꯅ ꯋꯥꯔꯛꯄ ꯃꯇꯝꯗ ꯆꯥꯅꯕꯅꯤ ꯑꯁꯨꯝ ꯇꯧꯔꯗꯨꯅ ꯆꯥꯎꯔꯦꯜ ꯃꯃꯥꯗ ꯃꯥꯏ ꯄꯥꯛꯆꯔꯛꯀꯦ ꯍꯥꯏꯅ ꯈꯣꯏꯔꯝꯖꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯍꯤꯡꯆꯥꯂꯣꯛ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯣꯏꯔꯣꯏ ꯂꯣꯏꯔꯣꯏ ꯂꯥꯛꯈꯤꯕꯅ ꯈꯨꯜ 3 ꯍꯦꯜꯂꯛꯂꯦ ꯃꯤꯠꯃꯥꯡꯗ ꯂꯥꯛꯇꯛꯅ ꯍꯤꯡꯆꯥꯂꯣꯛꯄꯨ ꯎꯕ ꯉꯝꯖꯔꯦ ꯂꯝꯍꯥꯡ ꯑꯃꯗ ꯆꯥꯎꯔꯦꯜ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯥꯛꯄꯗꯨꯅ ꯋꯥꯔꯗꯨꯅ ꯄꯣꯊꯥꯐꯝ ꯊꯤꯔꯛꯏ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯜꯂꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯄꯥ ꯆꯥꯅꯅ ꯀꯅꯥꯅꯕꯨ ꯊꯝꯂꯝꯕꯅꯣ ꯈꯪꯗꯦ ꯅꯨꯡꯄꯥꯛ ꯑꯃ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯁꯨꯝꯅ ꯍꯥꯏꯖꯩ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯤꯗ ꯅꯨꯡꯄꯥꯛ ꯃꯆꯥꯁꯤꯗꯤ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯄꯣꯊꯥꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯅꯕ ꯅꯠꯇ꯭ꯔꯕꯗꯤ ꯍꯛꯆꯥꯡ ꯑꯁꯦ ꯁꯣꯟꯊꯈꯤꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯅꯤꯡꯒꯥꯡ ꯐꯝꯗꯨꯅ ꯎꯔꯨꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗ ꯆꯥꯎꯔꯦꯜ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯆꯠꯅꯕ ꯑꯃꯨꯛ ꯇꯧꯏ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏ ꯃꯥꯕꯨ ꯃꯇꯦꯡ ꯇꯧꯕꯤꯈꯤꯕ ꯅꯨꯡꯄꯥꯛ ꯃꯆꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯑꯩꯒꯤ ꯑꯋꯥꯕꯕꯨ ꯎꯕꯤꯔꯤꯕ ꯅꯨꯡꯄꯥꯛ ꯅꯪꯕꯨ ꯑꯩꯅ ꯊꯥꯗꯣꯛꯑꯝꯗꯕ ꯉꯝꯗ꯭ꯔꯦꯗꯣ ꯅꯪꯕꯨꯁꯨ ꯑꯩꯅ ꯑꯩꯒꯤ ꯈꯥꯎ ꯑꯁꯤꯗ ꯂꯨꯝꯃꯁꯨ ꯂꯨꯝꯅ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯅꯨꯡꯄꯥꯛ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯍꯥꯛ ꯍꯤꯡꯆꯥꯂꯣꯛ ꯇꯝꯅ ꯃꯈꯥ ꯇꯥꯅ ꯂꯥꯛꯏ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯃ ꯍꯧꯈꯤꯔꯝꯃꯤ ꯑꯍꯤꯡ ꯑꯗꯨꯃ ꯂꯦꯞꯇꯅ ꯂꯥꯛꯂꯕꯗ ꯋꯥꯔꯗꯨꯅ ꯏꯁꯤꯡ ꯈꯧꯔꯥꯡꯂꯛꯂꯦ ꯑꯗꯨꯕꯨ ꯅꯥꯀꯜꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯏꯁꯤꯡ ꯄꯨꯜ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯏꯁꯤꯡ ꯀꯟꯗꯨꯅ ꯏꯁꯤꯡ ꯄꯦꯟꯅ ꯊꯛꯂꯝꯃꯤ ꯏꯁꯤꯡ ꯑꯗꯨ ꯊꯛꯄ ꯂꯣꯏꯔꯕꯗ ꯄꯨꯛꯅꯤꯡꯗ ꯁꯨꯝꯅ ꯍꯥꯏ ꯃꯐꯝ ꯑꯗꯨ ꯌꯧꯒꯗꯕ ꯈꯔꯁꯨ ꯋꯥꯠꯂꯤ ꯏꯁꯤꯡ ꯑꯃꯨꯛꯀ ꯈꯧꯔꯥꯡꯂꯕꯗꯤ ꯇꯨꯔꯦꯜꯗ ꯑꯃꯨꯛ ꯀꯨꯝꯊꯅꯕ ꯇꯥꯔꯦ
ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯤ ꯄꯨꯟ ꯃꯆꯥ ꯑꯁꯤꯗ ꯀꯟꯗꯨꯅ ꯁꯦꯒꯥꯗ ꯌꯦꯞꯇꯨꯅ ꯄꯨꯔꯒꯦ, ꯀꯅꯥꯁꯨ ꯎꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯏꯁꯤꯡ ꯄꯨꯟ ꯃꯆꯥ ꯑꯗꯨꯗ ꯁꯣꯛꯇꯨꯅ ꯄꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯂꯥꯛꯄ ꯍꯧꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯁꯨꯞꯄ ꯎꯃꯪ ꯑꯃ ꯌꯧꯔꯛꯂꯦ꯫ ꯃꯐꯝ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯌꯥꯝꯅ ꯅꯝꯊꯤꯕ ꯍꯩꯅꯗꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯁꯣꯝꯗꯅ ꯃꯆꯥꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯊꯔꯤꯛ ꯂꯩꯇꯥꯐꯝ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ, ꯅꯨꯡꯉꯥꯏꯇꯅ ꯃꯆꯤꯟꯗ ꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯏꯆꯥꯗꯨꯕꯨ ꯀꯔꯝ ꯇꯧꯔꯝꯗꯣꯏꯅꯣ ꯈꯪꯅꯤꯡꯈ꯭ꯔꯦꯗ꯫ ꯃꯍꯥꯛꯄꯨ ꯆꯥꯛ ꯂꯥꯝꯂꯝꯒꯗ꯭ꯔꯥ, ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯝꯒꯗ꯭ꯔꯅꯦ? ꯑꯣꯟꯊꯣꯛꯅ ꯑꯔꯦꯝꯕꯗ ꯄꯨꯛꯅꯤꯡꯁꯤ ꯋꯥꯔꯦꯗꯀꯣ꯫ ꯃꯁꯤ ꯄꯨꯝꯕꯁꯦ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯒꯤꯅꯤ꯫ ꯍꯦ ꯂꯥꯏꯔꯕ, ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯂꯤꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯤꯛ ꯀꯞꯆꯗꯨꯅ ꯂꯩ꯫ ꯋꯥꯔꯤ ꯇꯪꯈꯥꯏ ꯆꯠꯂꯛꯄ ꯑꯗꯨꯋꯥꯏꯗ ꯆꯥꯛ ꯊꯣꯡꯂꯤꯕꯤ ꯆꯥꯎꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯆꯥꯛꯁꯦ ꯂꯣꯏꯔꯦ, ꯊꯤꯖꯔꯣꯔꯣ? ꯃꯃꯥꯒꯤ ꯋꯥꯗꯨ ꯌꯥꯅꯤꯡꯗꯦ, ꯋꯥꯔꯤꯗ ꯑꯌꯦꯠꯄ ꯑꯣꯏꯔꯦ ꯍꯥꯏꯕꯒꯨꯝ ꯑꯁꯨꯝꯅ ꯁꯧꯔꯥꯡꯅꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯀꯩꯒꯤ ꯌꯦꯠꯂꯤꯕꯅꯣ? ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯌꯦ, ꯆꯥꯛ ꯀꯣꯟꯅ ꯆꯥꯁꯤ꯫ ꯃꯁꯨꯒꯤ ꯃꯇꯧꯗ ꯆꯥꯎꯕꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ, ꯃꯃꯧꯗ ꯁꯨꯝꯅ ꯈꯨꯝꯃꯤ, ꯏꯕꯨꯡꯉꯣꯁꯨ ꯊꯕꯛ ꯍꯜꯂꯛꯇ꯭ꯔꯤ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ꯫ ꯅꯪꯁꯨ ꯊꯕꯛ ꯇꯧꯒꯗꯕ ꯂꯩꯔꯗꯤꯅꯦ ꯇꯧꯔꯨꯔꯣ꯫ ꯏꯃꯥꯗꯤ ꯏꯁꯨꯒꯩꯒꯤ ꯂꯤꯕꯤꯔꯤꯕ ꯋꯥꯔꯤꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯃꯪꯗ ꯁꯃꯨꯅ ꯇꯥꯟꯅꯕ ꯇꯥꯔꯦ꯫ ꯃꯅꯦꯝꯒꯤ ꯋꯥꯗ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯆꯥꯛꯁꯪ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯊꯣꯛꯈ꯭ꯔꯕꯗ ꯁꯨꯝꯅ ꯍꯥꯏꯖꯩ, ꯕꯣꯕꯣꯛ, ꯋꯥꯔꯤ ꯃꯈꯥ ꯂꯤꯕꯤꯔꯣ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯕꯣꯕꯣꯛꯅ ꯂꯤꯕ ꯋꯥꯔꯤꯗꯣ꯫ ꯍꯣꯏ ꯍꯣꯏ, ꯃꯨꯟꯅ ꯇꯥꯔꯣꯀꯣ, ꯋꯥꯔꯤꯁꯨ ꯂꯣꯏꯒꯗꯧꯔꯕꯅꯤ꯫ ꯏꯁꯨ ꯊꯣꯏꯕ, ꯑꯗꯨꯒꯅꯦ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯊꯣꯛꯎꯀꯣ, ꯑꯃꯨꯛ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯒꯅꯨ꯫ ꯍꯣꯏ ꯕꯣꯕꯣꯛ, ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯛꯑꯣ, ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ꯫ ꯑꯁꯨꯝꯅ ꯑꯃꯨꯛꯁꯨ ꯋꯥꯔꯤ ꯃꯈꯥꯗꯨ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯝꯂꯤꯕ ꯅꯝꯊꯤꯕ ꯃꯅꯝ ꯑꯗꯨꯅ ꯆꯥꯎꯔꯦꯜ ꯑꯗꯨ ꯌꯥꯝꯅ ꯍꯩꯅꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯍꯥꯟꯅ ꯆꯠꯂꯝꯕ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯈꯖꯤꯛ ꯊꯨꯅ ꯆꯠꯂꯤ꯫ ꯆꯠꯅ ꯆꯠꯅ ꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ, ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦꯗ꯫ ꯈꯔ ꯈꯖꯤꯛ ꯆꯠꯂꯗꯤ ꯍꯤꯡꯆꯥꯂꯣꯛ ꯑꯁꯤ ꯁꯣꯏꯗꯅ ꯌꯧꯔꯒꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯗꯧꯔꯤꯕꯅꯣ? ꯃꯍꯥꯛꯅ ꯁꯤ ꯈꯟꯗꯨꯅ ꯆꯠꯂꯤꯉꯩ ꯑꯃꯨꯛ ꯐꯥꯎꯕ ꯇꯥꯗ꯭ꯔꯤꯕ ꯃꯈꯣꯜ ꯑꯃ ꯀꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨꯗ ꯆꯥꯎꯔꯦꯜ ꯆꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯃꯅꯥ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯇꯥꯏ꯫ ꯑꯦ, ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤ? ꯑꯃꯨꯛ ꯐꯥꯎꯕ ꯇꯥꯗ꯭ꯔꯤꯕ? ꯑꯩꯗꯤ ꯃꯣꯏꯒꯤ ꯍꯤꯡꯆꯥꯕ ꯍꯥꯏꯕꯗꯨ ꯁꯨꯝꯅ ꯈꯣꯡꯕ ꯖꯥꯠꯂꯅꯦ? ꯃꯍꯥꯛꯅ ꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯍꯤꯡꯆꯥꯕꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯅꯣ? ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯩꯔꯤꯕꯗꯣ? ꯑꯩꯒꯤ ꯏꯀꯣꯜ ꯑꯁꯤꯗ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯪꯉꯛꯏꯕ ꯅꯍꯥꯛ ꯀꯅꯥꯅꯣ? ꯅꯪ ꯆꯥꯕ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛꯇꯤ꯫ ꯈꯪꯍꯧꯗꯦ ꯍꯤꯡꯆꯥꯕꯗꯨ ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯗꯨꯅ ꯆꯥꯔꯒꯤ ꯃꯇꯥꯒꯨꯝ ꯆꯥꯎꯔꯦꯜ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄ꯫ ꯇꯧꯔꯛꯏꯕ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯔꯦꯜ ꯃꯤꯍꯨꯜ ꯊꯥꯍꯨꯜ ꯁꯨꯗ꯭ꯔꯦ, ꯃꯊ꯭ꯋꯥꯏ ꯍꯤꯡꯉꯕꯗꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯩꯖꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯆꯦꯜꯂꯤ꯫ ꯆꯦꯟꯅ ꯆꯦꯟꯅ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯁꯨꯝꯅꯁꯨ ꯍꯥꯏ, ꯑꯁ, ꯑꯩ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯍꯤꯡꯆꯥꯕꯁꯤꯒꯤ ꯃꯈꯨꯠꯇ ꯁꯤꯕ ꯇꯥꯔꯦ꯫ ꯃꯣꯏꯒꯤ ꯍꯤꯡꯆꯥꯕ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯏꯅ꯫ ꯌꯥꯗꯦ, ꯑꯩ ꯁꯤꯕ ꯌꯥꯗꯦ, ꯑꯩ ꯏꯃꯥꯒꯤ ꯈꯟꯗꯕ ꯌꯥꯗꯦ, ꯍꯤꯡꯆꯥꯕꯁꯤꯅ ꯉꯝꯍꯟꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯆꯥꯎꯔꯦꯜ ꯀꯟꯅ ꯆꯦꯜꯂꯤ꯫ ꯍꯤꯡꯆꯥꯕꯗꯨꯁꯨ ꯀꯟꯅ ꯂꯥꯎꯔꯛꯏ, ꯇꯥꯅ ꯇꯥꯅ ꯁꯨꯝꯅ ꯍꯥꯏ, ꯑꯦꯍꯦ ꯉꯥꯏꯈꯣ, ꯆꯦꯟꯈꯤꯅꯨ, ꯅꯪꯕꯨ ꯍꯧꯖꯤꯛ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯕ ꯇꯥꯔꯦ꯫ ꯍꯤꯡꯆꯥꯕꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ, ꯆꯥꯎꯔꯦꯜ ꯀꯟꯅ ꯆꯦꯟꯗꯨꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯎꯖꯥꯎ ꯑꯆꯧꯕ ꯃꯌꯥꯏ ꯍꯣꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯣꯡꯁꯤꯜꯂꯤ꯫ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯝꯕ ꯆꯥꯎꯔꯦꯜꯅ ꯎꯈꯤꯕꯗ ꯆꯦꯜꯂꯝꯕ ꯃꯍꯥꯛꯁꯨ ꯂꯦꯞꯄꯤ꯫ ꯍꯤꯡꯆꯥꯕꯗꯨꯅ ꯂꯦꯞꯂꯤꯕꯗꯨ ꯎ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯆꯥꯎꯔꯦꯜꯅ ꯎꯏ꯫ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯂꯧꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯜ ꯑꯗꯨ ꯍꯤꯡꯆꯥꯕ ꯑꯃꯒꯨꯝ ꯆꯥꯎꯅ ꯁꯨꯝꯅ ꯍꯥꯏ, ꯍꯥꯏ, ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯦꯞꯂꯤꯕꯗꯣ? ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯔꯒꯦ ꯍꯥ? ꯍꯥꯏꯔꯛꯂꯤꯕ ꯈꯣꯜꯗ ꯍꯤꯡꯆꯥꯕ ꯑꯗꯨ ꯀꯤꯔꯗꯨꯅ ꯃꯅꯤꯡ ꯈꯖꯤꯛ ꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯟꯕ ꯇꯧꯗꯦ, ꯍꯤꯡꯆꯥꯕ ꯃꯍꯥꯛꯁꯨ ꯈꯨꯝꯃꯤ,
ꯑꯩꯕꯨ ꯆꯥꯒꯦ ꯍꯥꯏꯔꯤꯕ ꯅꯪ ꯀꯅꯥꯅꯣ? ꯊꯣꯔꯛꯎ, ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯆꯥꯎꯕꯤ ꯇꯥꯟꯅꯁꯤ. ꯅꯪꯒ ꯑꯩꯒ ꯀꯅꯥꯅ ꯍꯦꯟꯅ ꯆꯥꯎꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯁꯤ. ꯍꯤꯡꯆꯥꯕꯗꯨꯒꯤ ꯋꯥꯍꯩꯗ ꯆꯥꯎꯔꯦꯜ ꯑꯁꯨꯝꯅ ꯈꯜꯂꯤ. ꯃꯍꯥꯛꯅ ꯆꯥꯎꯕꯤ ꯇꯥꯟꯅꯁꯤ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯅ ꯑꯄꯪꯕ ꯑꯃꯒꯨꯝ ꯊꯣꯛꯂꯨꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ. ꯑꯗꯨꯅ ꯑꯩ ꯑꯁꯨꯝꯅ ꯈꯨꯝꯃꯒꯦ. ꯑꯁꯤ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯍꯤꯡꯆꯥꯕꯗꯨ ꯇꯥꯅꯕ. ꯅꯪꯒ ꯑꯩꯒ ꯆꯥꯎꯕ ꯌꯦꯡꯅꯔꯕꯗꯤ ꯅꯪꯗꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯈ꯭ꯔꯅꯤ. ꯑꯗꯨꯅ ꯅꯪ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ. ꯑꯗꯨꯅ ꯆꯥꯎꯕꯤ ꯇꯥꯟꯅꯗ꯭ꯔꯤꯉꯩ ꯌꯥ ꯍꯥꯟꯅ ꯆꯥꯎꯕꯤ ꯇꯥꯟꯅꯁꯤ. ꯑꯗꯨꯅ ꯅꯪꯒꯤ ꯅꯌꯥ ꯑꯃ ꯍꯥꯟꯅ ꯊꯨꯗꯦꯛꯇꯨꯅ ꯊꯥꯗꯔꯛꯎ. ꯀꯔꯤ ꯌꯥ ꯍꯥꯏꯕ? ꯑꯩꯅ ꯍꯦꯟꯒꯅꯤꯅꯦ ꯑꯗꯨꯗꯤ ꯆꯥꯎꯕ. ꯍꯤꯡꯆꯥꯕꯗꯨ ꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥ ꯑꯗꯨꯕꯨ ꯊꯨꯗꯦꯛꯇꯨꯅ ꯍꯨꯟꯗꯣꯔꯛꯏ. ꯃꯇꯧꯗꯨꯗ ꯎ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯆꯥꯎꯔꯦꯜ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ. ꯑꯗꯨꯕꯨ ꯈꯥꯡꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯅꯨꯡꯄꯥꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯍꯤꯡꯆꯥꯕꯗꯨꯅ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯂꯪꯉꯛꯏ. ꯅꯨꯡ ꯑꯆꯧꯕ ꯑꯗꯨꯕꯨ ꯌꯥ ꯑꯆꯧꯕꯅꯤ ꯈꯟꯗꯨꯅ ꯍꯤꯡꯆꯥꯕꯗꯨ ꯏꯉꯛꯉꯛꯅ ꯁꯨꯝꯅ ꯍꯥꯏ. ꯏꯁ, ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯅꯪꯒꯤ ꯌꯥ ꯑꯁꯤꯗꯤ. ꯐꯩ ꯑꯗꯨꯗꯤ ꯁꯝ ꯁꯥꯡꯕꯤ ꯇꯥꯟꯅꯁꯤꯍꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯃꯁꯝ ꯑꯗꯨꯕు ꯐꯣꯏꯗꯨꯅ ꯎ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯊꯥꯗꯔꯛꯏ. ꯃꯇꯧꯗꯨꯗ ꯂꯧꯁꯤꯡ ꯂꯩꯕ ꯆꯥꯎꯔꯦꯜꯁꯨ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯊꯧꯔꯤ ꯑꯁꯥꯡꯕꯗꯨꯕꯨ ꯂꯪꯊꯣꯔꯛꯏ. ꯁꯝ ꯁꯥꯡꯕ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕꯁꯤꯗ ꯍꯤꯡꯆꯥꯕꯗꯨ ꯀꯤꯖꯕ ꯐꯥꯎꯔꯦ. ꯑꯗꯨꯕꯨ ꯍꯟꯗꯦ, ꯃꯍꯥꯛꯁꯨ ꯃꯈꯥ ꯇꯥꯏ. ꯑꯗꯨꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯒ ꯑꯩꯒ ꯅꯞ ꯌꯥꯝꯕꯤ ꯇꯥꯟꯅꯁꯤ ꯍꯥꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯗꯨ ꯃꯅꯥꯇꯣꯟ ꯑꯆꯧꯕꯗꯨꯗꯒꯤ ꯅꯞ ꯁꯤꯠꯇꯣꯛꯂꯝꯃꯤ. ꯆꯥꯎꯔꯦꯜꯁꯨ ꯃꯍꯥꯛꯅ ꯁꯣꯛꯇꯨꯅ ꯄꯨꯟꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯄ ꯏꯁꯤꯡꯗꯨ ꯖꯣꯔ लाउꯅ ꯍꯤꯡꯆꯥꯕ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯍꯩꯖꯤꯜꯂꯛꯏ. ꯑꯗꯨꯛ ꯌꯥꯝꯕ ꯏꯁꯤꯡꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯗꯨ ꯀꯤꯔꯦ. ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯆꯥꯎꯔꯦꯜ ꯑꯁꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ, ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯑꯩ ꯂꯥꯟꯖꯔꯦ. ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ. ꯑꯩꯕꯨ ꯆꯥꯕꯤꯒꯅꯨ. ꯅꯪꯅ ꯍꯥꯏꯕ ꯄꯨꯝꯕ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯔꯒꯦ. ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯔꯦꯜ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ. ꯃꯍꯥꯛꯅ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯊꯣꯔꯛꯇꯨꯅ ꯍꯤꯡꯆꯥꯕꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯈꯧ ꯄꯣꯡꯅ ꯁꯨꯝꯅ ꯍꯥꯏ. ꯅꯪꯕꯨ ꯆꯥꯒꯅꯨ ꯍꯥꯏꯔꯕꯅꯤꯅ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯕ इल्लू. नत्रबदि नंबु अइना सोइदना चागनी खंगब्रा. होय हाइबियु. नंगना हाइबा अदुमक अइ तौजगे. अदुबु अइ नते मफम असिदा लैरिबा हिंचाबा पुंबा कौथोक्तुना तवहनगे. अइसे मफम असिगी निंगथौनी. हिंचालोपु ngakliba हिंचाबा अमनी. फरे अदुदि नंगबु चादनबा मफम असिदा हौरिबा उजाव अचौबा फजबा पुंबा अइंगोंदा पियु. अशुम तौदुना हिंचाबा मयामना उ खैदु महाकिदमक्ता यानबिरे. अदुगा मयुम फावबा नुमिदांगी मतमना थिनबिरकले. मचाना तेक्ता कायदना हलकपदुदा ममा महाक्सु पेलम्मी. अमदि चाउरेलबु मखोइगी खुलदा हिंचाबना कीबा मियोइबने हाइना खंगनरम्मी. ईश्वरगी थौजाल अमदि ममागी थौजालदगी वारंबा ममा मचागी इमुंग अदु नुंगाई याइफना पानखिरम्मी. इसु थोइबा असुमना ममा मचादो नुंगाइना पानख्रे. वारीसि लोइरे. नंग पाबसु हलकले. चाक चानबा तौरसिको. होय बुबो अदुगाने आइसु हयेंदगी ममाना यादबा लमहेनबा थबा अमता तौररोय. चाउरेलगुमना ममाना हाइबा इनबा हाइबदो ओइगिको बुबो. अदुनिदना इसुदी मरम मोकपनी. हयेंसु बुबोकना इसुगी नुंगाइबा वारी लिबिदौरिबनी. मबोककी वाहैदा मसु ओइरिबदो हराउजै. अशुमना नुमिदांगी चाक इसिंदो चारादुना नुंगाइना पोथाखिरमी.